Hello everyone, welcome back to my channel. Sigi video sida samru macha macha and skin da laiba dark spots kar thokpagi yengminasi. Nabra. Hoziki sound do all video sida admain sum tar laigadi tabadi yam nungai roina video se mute thamase. So sigi machine nama siznai electrical instrument ne. Electrical instrument oiragasu yam fine tip oiba blade amigi type da use tawrine sigi kanababu kai no haibada akoina blade gumba kenomna khetpa lenba tawragadi bleeding hena tawi sisina use tawragadi bleeding tawte. So instead of akoina blade gumba surgical knife gumba na sigi sambu gumba dark spots gumba se khetokte saruk sigi fine tip oiriba electrical instruments na use tawba wani. So sidai sida laiba sambru or dark spots mayamse skin gi superficial layer da laine. So skin gi superficial layer da laibani na sisina akoi boy amada che amada kolom na igi bado akoi na kai guma muthat ninga gadi eraser na muthat pa yada kanda blade amana tawraga mukto khetok pa yabani chap manana adugi type ta skin gi upper layer da laiba amu ba famjan ba spots se akoina sisina yam section na huziki layer do khar lathok pai wani skin gi deeper layer da khar yauraga su akoina asisina yam pikpa oiraga di asina lathok ki bakanda akoina yetum thinba gi sokpa dumaina natraga khujin na kitang khot ki bai doita dak kasuk ta davida oishalidna adumaina sigi sina lathok pasizu adum scarless oi hek lathokpa matamda spot ama macha ama uba yawi but sigise few days later fazana heal tawraga pura scarless adum oi. So sigi procedure je sigi instrument se akoina kai gumba khar chawba sambu achawba da lathok sanaraga di scarring tawbi ai. So sambu je khar chawraga di surgical knife na operation gi time ta fazana lelaga hoziki lathokpagi kothok kibagi lehoriba defect ohobado operation gi type akoina minor operation dumaina phochan bado lathok phochan bado aduna phagani sigizidi akoina khet kiba lathok kiba spot se adum as it is thanam doine kemta phochala moi kemta makhata ba kem tawro just upper skin gi layer kitang khotok kibai wani akoi khujin na khotpa dumaina. So smain tawtana spots lairi myamje for example sigi spot achawbasite yam fazana result ubane sigi je phanyam chawi chawraga chu deep na tamina inner layer yawna tawna tamina dum khetok pasina yaki sije kaigumba sambru achawba amanung yawba mong oiragadi lelnaga lokthoga skin je phochalam bana phadoine dakta danaba but sisena yam superficial just skin the upper layer da khet panina kaisuk dakta de skin na anything shock pa lathok pa blade na len baje deep oiraga chawraga di scarring tawi mapa amtang da yam pick pa area da deep oiraga zu scar kasu tawde natraga mapa khar pa aga zu just superficial layer da tawraga di scar tawde. So aina tawriba myam se either deep oiraga zu yam small spot oiba natraga kitang pa agana yam upper layer da nang superficial oiba. Sigi tawriba procedure je sigi patients di nadana ba hidak kem thagide akoina ayamba matamda nadana ba molom taiba yai mafam je yamdaba oiragadi mafam ani humdang oiragadi injection nadana ba local anesthesia injection kapa yai mafam yamagadi molom ama tairaga kitang pangdahan ba yai sigi patient di hana tawgiba matamda madi naba khangma ngamme kesum nade khujin kitang sikpa dumain tawe haibadagi kasumta hidak ke ka amda thagidre aduma yam comfortably adum tolerate tawgi sigi procedure je kana ba usa toini same patient sida hanazu lathokpa kanda
ani ahum khatang lawthoe and lawthokpagi mami tabra dark tabra hana yengse haiki aduga mana next time lakpa kanda lawthokkiba spots ma'am do phajana heal tawe kem dark ta de aduna khayam lawthokse na haibadagi si video sida si numit sida khayam lawthokkibani adu dark spots se yamandana loin lawthok lebadi ngamdabanina tara tlain thoi muk lawthoga loisan ki sigi numit sida tawge haibudi mayam lawthokpa yai but handaki tara gum lawthokpa je sisu amuka few days later kamain tawi habido isana zu yengjaningi aduga kem tawdre haraga di kem ta spots like the dark like haraga sigi patients in kai gum makhata na khaga lawthokse haraga di adum khaga lawthokpa yai. So thank you so much for watching this video. Somna sigi video se informative oi and kanabo oi na khanbirega di video sida thumbs up on pibiramo and channel da subscribe to biramo.